Isininausingbu Puran Thaba Maitina Taram Nokshari, Malem the Pau Kayama Toi, Adubu, Senina say, Tanda Tobuna Maramoirga, no with the video Amadagi Hena Tagapangamde. Aina Papzabada, no with the Hum Natraga, Mari Tagatpa Ngambaduni. Adugishu, Matam Lakini, Naibatabani. Indiagi Congress Dongi, General Secretary OEDB Priyanka Gandhina Varan Siva Saibakayama Satakare, Kanagi Matata, Israeli Prime Minister Netanyahu government gi Matata, Karigi. Gaza the Muyugi Haki, Mayok the human right ki, Mayok the Ot Naiba, Paktaknana, me Harpagi the Mukta. Israel, Hamasgi, Marakta ceasefire, extent of Bongam Kidre. Mediator Shingna Amuk, Masis extent of Nova, Honabata Supai Likide. Qatar, Saudi Arabia, USA. Priyanka Gandhina news media sing the hieroglyphs say Israel and Palestinians sing or Naiduna Sound Hatpire. Benjamin Netanyahu Makada. Netanyahu Tauriba action adudi pangdaba mina tawdaba listen ni asini. Israel Gaza da plan sinaraga Nongthaktagi mathong maram khangdaba makai thadaduna haliba ase asowa mihat amani asini. Sanariba ceasefire ase heglotion khibaga Israel Gaza da plan sinaduna Landaba da miyoi samri muki thawai mangkre. Thawai mangba sida nupi angang kaya amasu yauri. Aduga nauna thadorpa ngasigi pawda Central Gaza da Israel amuk Nongthaktagi Landaba Zathabada nauna miyoi humpu amagasu amuk hatkre. Adudi ceasefire gi matungda Gaza da Israel na haliba migi masing ase samriga humpu sukre. Kayamna asokapan yaukre haidi. Lana se hek horopadagi Gaza da miyoi lising nipumapanga samwaga niputare sukre haidi. Sidi base. Gaza Hand Ministry na pau thadorpani asigi matangda. Aduga sokpana lag amaga lising tarani thoiga sate ka tramapan Adumaina Suri Haidi. Gaza gi government media office na update torpagi matungina Gaza da siba masing ase housing phawbi oina lising hupu mathoiga satre sure haidi. Aina wari izariba matam asida yenglagadi update tawragliba ase 22 minutes adumaina phari question rox. Masigi Israel gi Nongthaktagi landarakpa asida Twitter da Israel da kaya ama saibi yawnare. Masi Israel na karam na ngakthoi habido ko nai tungda panjarke. Masigi mamangda hanasu Congress Dongi General Secretary Priyanka Gandhina Hamas singi misang sangduna laki. Mahangna parliamenta lakpada bek ama yalakpa ekoina mamangda su thengna kare. Mana yalagliba bek aduda simbon amasu yauri maduna tagli ai Palestinians singi damakta lepi haibidu. Makhoi mateng pangli haibidu. Bek adugi makhada Palestine haina thaba thengnagani. Adugi makhada tarbuz yakpa thengnagani. Maduna tagli Ai Palestine singidamakta lepi matam supada lepki gani haibedu. Masi isi Priyanka na Bangladesh ki anoba interim government ama lakpagi matamda Bangladesh tasu Hindu amasung Christian singda o nai haibigi damakta asumba bek amasu yanduna laiki. Maduda iri base Bangladesh ki Hindu amasung Christian gi damakta lepi haini iri. Priyanka Gandhina phongdoragliba se Israel na Gaza da thadaba sina maram oiraga misam mama mapa doctor nurse ad workers journalist teacher writer poet senior citizen han oiraba sing angang kayama nongma gi akiba mongda hatpa lepti asin sibe hengala I asine aduna asumana karino aranbana karino khanglaba miyosing haugatuna lawba haugadabani kanagi mayokta hatpa tupa akiba leitraba Israel government gi Mayukta. Amasung Malem da Laidiba Laiba Kudimaki, government su Israel da Yaning daba Utkadabani. Israel Gaza da Tauriba Tabak Ase, Tuna Lepnaba. Asini Priyanka Gandhina Pungdoroglibas. Isinauxing ceasefire ase extent of Bangam da Badagi Mui Samriga Humpo the Mina Hatkre. Masigi ceasefire ase, Mamang the Sanagibase, 15 January 2025 da the Mina Lauk Tolaga Sanabana, 19 January 2025 Tagi, Sanaba Hokibani. Masida Yanabe agreement ahum puraki madudi Gaza da Fazaliba mioising Tadorpa Amasung Israel da Fazaliba Zender Tamliba Hamas Tadopa Tamna Israel gila missing Tung Handorpa Ani Subada Israel gila mi hena Handorpa ko Fazan Kiba sing hena Tadorpa Adubu Netanyahu na ahan bagi ase extent of Bapamki Atopa agreement atai Makasa Tadringade Haibidi Gaza da Fazaliba sing ado Tadoroko Israel dagisu Hamas gender lady sing ado Tadorki asini. Masigi matang da USA ge president ge statement su aikoina khangkre. Gaza da lady ba Fazaliba miyosing Israel USA ataigisu yauriko. Tadorkadabani. Gaza mahan tahan gani haina. Masida phone konda USA president ga Hamas ga su adumaina wari sanaki haidi.
Handak Israel na Gaza da landari ba asisu USA dagi hana ayab lawi haidi. USA na su piri. Maming dadi Gaza da leiriba Hamas singda Landaba ni haiba. Aduga sibadi lanzadraba miyo singna ayamba siba. Ceasefire ase makha chathaba ngamdabadagi Israel na Gaza gi city aso sobada landari. Rafah Khan Yunis maruina khigi Gaza gi west thangba sarukta leiba mafam singni city asobani. Amasung Dair al-Bala Central Gaza ni mayai thangba Gaza da leiba adumba city ni masida su landai. Amasung Gaza city no thangba Gaza da leiba mafam ni ko isinroksi. Masida su isinroksi dumaina Landaba toki. Masida miyoi samri ga humpu dumaina sikre. Masida Israel amasung USA na karamna atopa leibaktagi sairakpa adu ngakthokke haibiduni. United Kingdom na haire na khoina international law thugaire asidagi mayam amana Israel da saiba howragle. Indian National Congress ki General Secretary Priyanka Gandhi na su saiba hore. Akhangba isininaw singi di fare khangdriba isainaw singi khalaga amuk nainaminasi mamang da su nainakare. Gaza Strip hariba mafam ase Hamas na pale. 2007 da Palestinian Authority na pairamba du loktholaga Hamas na dumaina paikibani. Asumna mamang da su Hamas amasung Israel sauna natrabasu khanaduna dum laki. Hamas da kanagi mateng phangi haibada Iran gi mateng sauna phangi. Iran Hamas da kulai nungai loina pi. Akoina su khangkhre Yemen gi Houthis sing da su Iran mateng tawi haiba. Amasung Lebanon gi Hezbollah sing da su. Iran gi waklon amkhaglai USA na Israel siznarga Middle East ta tawningba tawrolibase tingnaba honarakpani sinroksi. Asumna lana se thatra mangatra tarumuk satharaba matung ceasefire tawre. Agreement ahumda. Ahanba agreement adolo shanba ngamdabadagi ceasefire lepre. Adudagi Israel na Gaza da amuk landarakpa hore. Tasengna hairagadi USA President na su mamang da haikibla lekre. Gaza da leiriba miyosing matam kharagi Egypt amasung Jordan da thamsi Gaza se mangta semgat ke haina. Masida Middle East ki leibak kaya amna yakidi. Saudi Arabia yauna. Maramni masi hek yaruba matamda Gaza se Israel amasung USA ge dum oikrane. Aduna bo hauji amuk Landaba hore edra. Masina takpadi Gaza se pura tumange khanbani. Haibida pangla lalo. Hantaki ceasefire matungi Landaba sida sikriba se samri ga humpu sukre haiba khoina khange masida Netanyahu na hairagliba se masi tawba hobada ngairi asini. Hena akan mamong da ground dagi yauna Landaba hauragani asini. Mana hairiba se Hamas tumnaba hatkani asini. Sinrawsing ngambra ngamdabra haibidu yengba tabani danko. Khulai matiksana painaraga kapnaba aduna nupa thokpagi khudamni. Plane dagi yamlaba bom thadarga karisu khangjadaba nupi angang ahansing hatpadudi pangdabagi lisat ni asini. Israel na hairiba si aikhoigi Iran nate Hamas na phazan khiba miyosing adu thaduru yadabadagi tawbani asini. White House na su Hamas da maran sirai nakoina hawrubani khanaba ase. Aduga phazan khiba miyosing ado thaduraglabadi masi thoklam loi haina. Noma nomagi Palestine gi lam piksalakpagi matangdadi pande. Israel gi lanmina Gaza gi nothangba sarukta leiriba miyosing da sumaina haikre. Madugi nothangba saruk ase hangalo center do oina laona. Central Gaza. Masina takpadi North Gaza da ground dagi lantaba hauragani asini. Hamas na su mamang da harpa laikre Israel na Nongthaktagi landarakpa asida phajanduna thamba miyoi kyasu sibda yaukre haidra. Hawjik phawbagi Gaza da sidiba mayam ase ayamna karino haibda Nongthaktagi landarakpadagi ne. Israel na Gaza da ising electric sinjak thingjankhre. Masi aranba thabakni masidani lebak kaya amna international law thugai hairaklibasi. International law se karino haibda karigumba leiba amna leiba amda lan tawshanduna lokshale haina khalase. Adu ergadi lokshali ba leiba adugi responsibility ni leiba adugi miyosingda aid fanganba haibasi. Ising boirasu electric boirasu hidalang thak boirasu sinjak boirasu kanagi makhada International Court of Justice ki makhada. Adubu Israel na Gaza da aid ase fanganba dilaradana thingjilaga oina thameba. Masinani international law thugai hairakibasi. Amasung atopa leibaktagi Israel da mating pirakpa yaba mafam singdi Israel na loina adumaina thingjinduna thamkre. Isingi lambi oirasu Nongthakki lambi oirasu atopa Egypt rom satigi oiragasu adumaina amadagi Jordan lomdagi oiragasu adumaina pirakadaba mafam singdusu loina thingjilakanda adumaina thamme. Asini sinrawsing ceasefire se hek loikibaga Gaza da Israel na Nongthaktagi landarakpada miyoi samriga humpu Gaza da sikhibagi matang da semjaba video.
ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯔꯥꯟ ꯊꯥꯕ ꯃꯩꯇꯩꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯃꯤꯟꯅꯔꯁꯤ